ngasi numida waram phong ki betuan tuan ba manipuri sipong sing digi maroi bi pauk sing myam na thamjagi an bada maroi ba paw me na lokosraga paunin kol pauk si digi myam na thamjage Indian National Congress ki sambu kuntra gani pan subom bokumon torom pang tokre party is the attack tawdun ngang ni bisim mafam matam saba mada pakhum pi gani oi bobi paunin kol pauk si digi hauji pali belenga dictator gi sasana sigi matam kuiraroi no hek ngan maka party is the attack tawdun ngang ni bisim mafam matam saba mada pakhum pi gani haina CLP ki leader okram ibobi na phungdokre wafam singa si Indian National Congress INC ki sambu kuntra gani pan subom mapokumon ge mari lendna pangtuki ba thoram da phungdoki bene Manipur Pradesh Congress Committee MPCC na sinduna BT rota leba Congress bon na pangtuki ba thoram aduda MPCC gi President K Megasandra AICC gi Steering Committee gi member Gaikhangam Han gi President M Okendro Tiana Haukip yauna party ki lusing kya soryaki Indian National Congress ki flag party ki President K Megasandra na singat ki party is ki working President X MP X MLA MPCC ki member BCC ki member amadi party ki worker kya na thoram madu soryaki CLP leader okram ibobi na makhatara dun hai malem gi miyam na khangnari ba ngasi gi bar si oina buhona bada Congress ki lusing kya na laukiba thodang aikoina kokham thukti party is gi sei sama kuntra gani pan surak gi thoram asina aikoina Congress menama oina thauna leina party ki damak lebak sigi damak lep kani party is gi mapangal son thana kari sulete hena dum kan khalakli mara sida party sibu ki bidi gi nonghet ngan bidi gi party sida ngang dun leiri matam saba mada mafam matam saba mada matik saba pakhum pigani sakti de mikaba masagi phirep leijada dictator gi sasana si nongmadi soidana miyam na asubo para matam birakani esina fawba NDA gi mathak wa ngang bhorakli maramaduna aikoi amatu oina party gi mapang kalana na ba asetpa phirep lawr sai kenesu pausna makhatana phongdorakli makhasa tharak poina to pawmana khulakpa bu kandabi yadi amadi war on drug campaign mai pakhalasi have wakhalonda popi pambi hian thatpani kangpokpi district ki manungsana Mon Hill Range ki manungsana singmai re thaba popi pambi sing akoi ki khunsa sing gyan tatuna mangan kre area si gi civil society organize na madi khulakpa na mayai ka ba nisa sungman sejana ba pambi makalasi thadana kyara khana lauthokiba leiraba sumiyai khrana na role da pambi si tharamani haina khunja singi marakta jampu khongsai ko miyai mana phongdorakli Imphal gi kilometer humpurom lapna leiba singsang pareng sida tharamba popi pambi sing paktakna hianthat pa duda saruk yara duna jampuna phongdokibada popi thariba miyai sing asi anamana leita laira boybne imung manung puna bohona bada lambi sida khong thangjilakibani pambi si thabigi muta lenga ki mekedi gi hingnabagi lambi singani haina lauthokiba leikhrabu sukari gi mamating amata hauju phau phangba leitri khulakpa ama CSO singi ayaba yaudana pambi si tharambagi wahauda pulisna khulakpa singbu phanabagi thidun lairi phiba masi yorakpada mara laitaba khulakpa bu kandabi yadi amari chief minister gi war on drug campaign mapung phana mai pakalasi haiba wakhalunda popi pambi yanthatpagi khongthang si lakholakpani haki Kunja singi wakhalon si sagana bohona bada singsang si bukoliba mapho police station ki officer in charge na kunja singda sauna pogak pi hianisu mangna thagapa phungdo khiadi atopa pawmadana sayeni hana ningtam khibe India dagi sainana sakhot pana mangjil thare bisi theory soibedagini Goneshwar Pausel News Service te kilo khosarkanda All India Forward Bloc Manipur State Committee na sahi mari kanaraga pangtupa party state conference nga silang thapal kunjamay lekai de pangtukre All India Forward Bloc ki Central Committee member Mihir Nandi Forward Bloc State Committee ki chairman Apanthau Manga General Secretary Khongdrop Goneshwar All Manipur E-Rickshaw Union ki Secretary Langpolapa Milan amadi Forward member Maibam Napaki Sona Presidium member Oinesrok Yadana Pangtokiba Conference atuda tungan mapam kya khanaki Pangtholiba Thoramadugo Mari Lainan State General Secretary Khongdrop Goneshwar hai English nga magsamapan ni Phukatareta India na ningtam krapa matung sahi ani leiraga China na ningtam ba phangkhibani sahi ani hana ningtam ba phangkraba Indian economy
amasum social and political gi lamda sothna lehoraga sainana hiram khudingmakta mai papa ngambada lamjil thana saliba sikari dagi no haibisi India gi politics ta aswebe kya leibidagi na haibisi ngasidi India gi miyamna khangnare anova outlook ama yenglakpada Netaji Subhash Chandra Bose ki vision amadi theory satnaba mathau tare Netaji gi socialism in India way haibe theory singa sidi leba sigi miyamna pamnaba theory moiri India gi culture amadi lebak lehau sanaba politics amadi development gi thabak sing tawraba matamneta leba asida mangjil thaba ngamgani haibisi haujuk paliba Narendra Modi na phawba khangduna samga kunga marak suba Netaji Subhash Chandra Bose ki mapok Kumonda Thawai yauna pangthuklibasi leba sina ningtama sai humdraga manga faraba fawbada Congress ki theory BJP ki theory amadi Janata Dal ki theory yauna theory kya leba sina sana khraba sunga si fawbada sakhatpam thokpa haktagi hantana laidibasi satnariba theory sunga si aranba theory ni haiba khamamle angka hanjina holaga phal taraktabadi angka du lalabani haibisi India gi khangairaba kyana mamutana khangduna miyamna paujal piraklabani matamasida all India forward block nasu satharagli party singa politics amadi theory singa sigi wangmada Netaji gi socialism in India way haiba theory pansinduna sei kharagi matungda lebaji chokhatpalamda mamo oirakani haibigi thajablei haikenasu paushna makhatana phongdurakli atopa pawmadana कार लोकता तसिनबदा अहुम सेरे अनि सोकले जयपुर राजस्थान की चित्तौड़गढ़ डिस्ट्रिक्ट कार अरुब लोक तसिनबदगी मे अहुम सिक्रे अतोपानी सोकले हैना पुलिस नंगसी फोंदोखरे हारी पुलिस ऑफिसर फोंदोपगी मतुंगना थौदोदु ngarang चित्तौड़गढ़ डिस्ट्रिक्ट की मंगलवार पुलिस स्टेशन की मनुंगसना लैबा राती मंगरी मनाक्ता थोखिबनी मांगना हाइखी ड्राइवर ना कंट्रोल ngamhodabadagi lambidagi haidokraba car adu aruba lok amada tasinbaduda mi ahum khudak siki amasum atopani na suki laikhidraba sing adu sahi kungani thorigi kunga tret phawbada leiba singni hainasu phongdokladuna maknaiki asupa singdu manak nakpada leiba hospital amada pukhalaba matung Udaipurda refer tawkhre haidensu pausna makhatana phongdorakli tentangna atopa paung tanga memna thamjagi APPSC gi wangse likoiba Banna Itanagar gi mahoksa ki punsida soin kreso hairi APPSC na lawba Assistant Engineer Civil Examination gi wangse likwaibi gi matangda tawkiba makhoi gi demand sing state government ama pung fandaba gi mayek to mairoi sing gi loop amana kawkiba pung taragani to gi banna ngasi Arunachal Pradesh ki konung Itanagar gi mahoksa gi punsida soin kre Banna sina maram oiduna city asida dukan sing lalon itiki mafam sing bank sing amasum mai tampam sang sing thonglona kibugo loinana lambi sing lanai amasum passenger puba gari sing senakide amasum lambi sing da supnagi magistrate sing amasum security personnel sing gi gari sing khaktama saduk sin tawpu upa phangki mamang ni capital administration banna si ain yadi hana lakthopaga loinana law and order ngaknaba akanbara security ki section tharang sing lokhatki Deputy Commissioner Capital Stalo Paton hiking asigi ban manungda pamdaba thawdo amada thopagi paulakidi all nisi student unions ansuna pung taragani thoki banasinga seyuk pung mangarigi hawki so hari mamangda ansuno wangse likwebigi watho usiga mari lendana tungan ba demand taraga humdoi yawba memorandum ama December 3 da Chief Minister Pema Khandura pisin khipani hainasu paus na phongdoragli du hujugune di miam paus matang solution jarge masum miam pun anoba update ngaminasi